ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯅꯤꯡ ꯂꯩꯀꯥꯏ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯄꯥꯟꯗꯩꯗꯤ ꯃꯅꯨꯡꯗꯅ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯂꯩꯕꯅꯤ ꯁꯦ ꯀꯦꯃꯦꯔꯥꯅ ꯃꯗꯨꯒ ꯇꯧꯔꯦꯅꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯎꯅ ꯂꯩꯔꯦ ꯍꯟꯊꯔꯒ ꯆꯥꯎꯔ ꯍꯟꯊꯔ ꯆꯥꯎꯔ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯁꯦ ꯉꯥ ꯐꯥꯕ ꯂꯥꯛꯏꯕ ꯈꯪꯕ꯭ꯔꯥ ꯏꯟ ꯆꯤꯡꯉꯤꯕ ꯃꯤꯒꯤ ꯑꯗꯣ ꯑꯩ ꯃꯅꯥꯛꯇ ꯌꯦꯡꯒꯦꯅꯅꯦ ꯂꯥꯛꯑꯝꯕꯅꯦ ꯃꯥꯏ ꯃꯅꯥꯛꯇ ꯄꯨꯡꯊꯣꯟ ꯃꯨꯜꯂ ꯃꯥꯜꯂꯦ ꯄꯨꯡꯊꯣꯟ ꯍꯦꯛ ꯑꯩꯈꯣꯏ ꯃꯥ ꯆꯔꯥ ꯐꯥꯔꯦꯅ ꯀꯥꯈꯠꯂꯦ ꯃꯨꯜꯂꯕꯅꯦ ꯆꯥꯒꯦ ꯍꯌꯦꯡ ꯐꯥꯕ ꯑꯃꯈꯛ ꯍꯟꯗꯛꯀꯤ ꯄꯨꯡꯊꯣꯟ ꯆꯥꯗꯦ ꯀꯔꯝꯕ ꯁꯤ ꯁꯤꯅꯤ ꯍꯥ ꯑꯃ ꯍꯦꯛ ꯃꯨꯟꯃꯟꯈꯔꯦ ꯌꯥꯝ ꯃꯨꯟꯕꯁꯨ ꯆꯥꯅꯤꯡꯗꯦ ꯄꯨꯡꯊꯣꯟꯗ ꯌꯥꯔꯦꯍꯦ ꯁꯤꯒ ꯊꯥꯔꯤꯕ ꯄꯨꯡꯊꯣꯟ ꯃꯌꯥꯝ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯁꯦ ꯌꯣꯟꯕꯒꯤ ꯉꯥꯛꯇꯅꯤ ꯁꯣꯝꯗꯁꯨ ꯄꯨꯡꯊꯣꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯅꯥꯝ ꯆꯥꯕꯤꯗꯦ ꯄꯨꯡꯊꯣꯟꯀꯁꯦ ꯑꯩꯇꯅꯤ ꯀꯦꯖꯤ ꯑꯃ ꯐꯥꯔꯦ ꯑꯃꯨꯟꯕ ꯆꯥ ꯑꯃꯨꯟꯕ ꯑꯀꯦꯟꯕ꯭ꯔꯣ ꯏ ꯊꯨꯝꯕꯅ ꯅꯪ ꯍꯩꯍꯩꯅꯦ ꯍꯧꯖꯤꯛ ꯍꯥꯎꯔꯅꯤ ꯍꯥꯎꯔꯦ ꯑꯀꯦꯟꯕ ꯊꯨꯝꯕꯅ ꯌꯦꯡꯉꯨ ꯅꯪ ꯀꯌꯥꯝ ꯆꯥꯒꯦꯅ ꯀꯌꯥꯝ ꯊꯨꯝꯕ ꯌꯦꯡꯉꯨ ꯊꯨꯝꯕꯅ ꯉꯥꯎꯅꯤ ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ ꯂꯩꯔꯦ ꯄꯨꯡꯊꯣꯟ ꯁꯤꯖꯟꯅꯤꯅꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡꯊꯣꯟꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯍꯩꯁꯦ ꯆꯥꯒꯗꯕꯅꯤꯀꯣ ꯍꯛꯆꯥꯡꯗ ꯌꯥꯝ ꯐꯕꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯏ ꯑꯩꯅ ꯆꯥꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯤꯇꯤꯡ ꯑꯃꯈꯛ ꯆꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯏꯇꯣꯝꯇꯁꯨ ꯉꯥꯏꯔꯦ ꯑꯗꯨꯒ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯐꯠꯇꯕꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯅꯤꯡ ꯂꯩꯀꯥꯏ ꯌꯦꯡꯍꯜꯂꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯅꯦꯕꯀꯣ ꯆꯠꯂꯤꯁꯦ ꯁ꯭ꯀꯨꯜꯗꯅꯦꯕꯀꯣ ꯃꯤꯇꯤꯡ ꯇꯧꯗꯣꯏꯁꯦ ꯀꯔꯤꯒꯤ ꯃꯤꯇꯤꯡꯅꯣ ꯍꯥꯏꯕ ꯀꯥꯟꯗꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯍꯥꯏꯕꯗꯤ ꯃꯥꯁꯄꯔꯥꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤ ꯉꯁꯤꯗꯒꯤ ꯑꯍꯥꯟꯕ ꯍꯧꯕꯒꯤ ꯊꯧꯔꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯕ ꯆꯠꯆꯔꯤꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏꯁꯦ ꯃꯌꯥꯝꯅꯁꯨ ꯌꯦꯡꯍꯜꯂꯧ ꯍꯥꯏꯕꯅꯤꯅ ꯑꯩꯁꯦ ꯌꯦꯡꯍꯟ ꯆꯠꯀꯦ ꯁꯤꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗꯣ ꯁꯣꯔꯣꯛꯁꯤꯁꯨ ꯁꯨꯝꯃꯣꯏ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯥꯕꯤꯗꯦ ꯁꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯂꯩꯔ ꯄꯨꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯀꯥꯁꯤꯄꯨꯔ ꯆꯠꯂꯨꯕꯅꯦꯕꯀꯣ ꯏꯃꯥꯔꯖꯦꯟꯁꯤ ꯊꯕꯛ ꯑꯃꯈꯛ ꯂꯥꯛꯇꯅ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯊꯦꯡꯈꯤꯕꯅꯦꯕ ꯑꯦꯛꯆꯨꯂꯤꯗꯤ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯐꯤꯒꯅꯦ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯛꯇ꯭ꯔꯦ ꯀꯨꯔꯇꯥꯁꯤꯒꯤ ꯃꯊꯛꯇ ꯐꯅꯦꯛ ꯑꯃ ꯁꯦꯠꯆꯜꯂ ꯁꯨꯝ ꯂꯥꯛꯑꯕꯅꯦꯕꯀꯣ ꯌꯦꯡꯉꯨꯗꯣ ꯃꯅꯨꯡꯗ ꯌꯨꯝ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯦ ꯑꯁꯤ ꯅꯣꯡꯁꯨ ꯂꯥꯛꯏ ꯐꯖꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯄꯥꯟꯗꯩꯗꯤ ꯃꯅꯨꯡꯗꯅ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯂꯩꯕꯅꯤ ꯁꯦ ꯐꯖꯕꯅꯦ ꯑꯩ ꯌꯨꯝ ꯐꯖꯃꯜꯂꯦ ꯀꯩꯅꯣꯁꯨ ꯌꯨꯝ ꯌꯥꯝ ꯐꯖꯔꯦ ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦ ꯂꯩꯔꯝꯕꯅꯦ ꯑꯉꯥꯡ ꯁꯣꯖꯥ ꯈꯔꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯏꯟꯇ꯭ꯔꯣꯒ ꯇꯧꯔꯤ ꯑꯩ ꯈꯔ ꯀꯅꯥꯅꯣꯒ ꯍꯪꯉꯦꯕ ꯑꯃꯁꯤꯅ ꯍꯥꯏꯕꯤꯔꯤ ꯀꯟꯅ ꯑꯗꯨ ꯆꯥꯕꯦꯝ ꯁꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯥꯅꯦꯕ ꯑꯇꯣꯝꯕ ꯆꯠꯂꯔꯦ ꯁ꯭ꯀꯨꯜ ꯁꯤꯗꯅꯦꯕ ꯇꯧꯗꯣꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯁ꯭ꯀꯨꯜꯒ ꯊꯥꯗꯣꯛꯑꯝꯃꯦꯅꯦ ꯂꯍꯥꯡꯉꯩ ꯎꯗꯦꯅꯦ ꯀꯌꯥꯝ ꯀꯨꯏꯔꯦꯅ ꯂꯥꯛꯇ꯭ꯔꯤꯕ ꯁꯣꯝꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯨ ꯁꯤꯗꯒꯤ ꯐꯥꯎꯔꯒꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯌꯦꯕ ꯊꯣꯉꯥꯝꯁꯨ ꯆꯠꯄ ꯌꯥꯏꯀꯣ ꯊꯣꯉꯥꯝ ꯁꯥꯒꯩ ꯂꯩ ꯚꯥꯗ꯭ꯔꯤ ꯀꯥ ꯂꯩꯕꯗꯣ ꯁꯤ ꯂꯝꯕꯤꯁꯤꯗꯒꯤ ꯑꯗꯨꯝ ꯆꯨꯝꯇ꯭ꯔꯤꯡ ꯆꯠꯂꯒꯅꯦ ꯐꯪꯉꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤ ꯂꯩꯅꯦ ꯁꯤꯗꯁꯨ ꯌꯥꯝ ꯂꯩꯗꯨ ꯑꯗꯨꯒ ꯌꯨꯝ ꯌꯥꯝ ꯇꯥꯛꯑꯦ ꯍꯣꯏ ꯑꯩꯅ ꯅꯕꯥꯅꯤ ꯉꯥꯏꯔꯒ ꯆꯪꯃꯤꯟꯅꯅꯕꯒꯤ ꯅꯕꯥꯅꯤꯅ ꯑꯩ ꯊꯥꯗꯣꯛꯑ ꯆꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯕꯣꯁꯀ ꯁꯥꯔꯒ ꯇꯣ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯅ ꯂꯥꯁ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯁꯨꯝ ꯐꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯃꯃꯥꯡꯗ ꯑꯉꯥꯡꯁꯤꯡ ꯃꯤꯂꯥꯟ ꯑꯁꯤꯡꯗꯨꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯣꯏꯕ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤ ꯋꯥꯔꯛꯁꯣꯞ ꯑꯃ ꯃꯥꯁꯄꯥ ꯃꯅꯤꯄꯨꯔꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯃꯁꯤꯗ ꯃꯌꯥꯝꯕꯨ ꯃꯥꯁꯄꯥ ꯃꯅꯤꯄꯨꯔꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯂꯥꯟꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯥꯔꯤꯒꯤ ꯕꯨꯕꯣꯟ ꯑꯃꯁꯨꯡ ꯃꯥꯁꯄꯥ ꯃꯅꯤꯄꯨꯔꯤ ꯈꯨꯡꯒꯪꯗ ꯇꯥꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯣꯖꯥꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯩꯅ ꯃꯥꯁꯄꯥ ꯃꯅꯤꯄꯨꯔꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯝꯂꯨ ꯇꯥꯔꯒꯗꯤ ꯒꯥꯔꯤ ꯚꯔꯥꯁꯨ ꯇꯤꯡꯒꯅꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ
ngasi khungan ngasi da ilan sinduna program asi konduweda na sang ilan boy na tarang maktari program Putol potam. Yerong ni ngayon na pinilaw, kaya sambi indigenous people only. Kasi makatara ko na ko'y asamde ko'y laik tamba ho kasi Manipuri medium na tambo ho ba. Kasi yung may tayo kung na yama da LP school, MA school lay. Kung may mga pulaga high school na mga lay. Adi yung matunda ko'y college sinda Manipuri department, Assam University Manipuri department tambay kung mong chawag pa. Kasi Manipuri honors ka na Manipuri na BA, MA pass ako kung mong chawag pa ni. Ado mo po 2019 lagi Assam Sarkana Manipuri na tamibasin katna barakam pakal legibasin je Assam Sarkar ki khabar lawda Bengali loan na sabab ki interview khagad ni hai abhi dekho na Manipuri ML tamaga Manipuri LP ME high school metric pass tore college tamag pa BA pass tore basin je khabar khawada Bengali de iu hai de kamai English ya English su iba ya ko pali luge se 2019 की अगस्त की तांग मंगा असम सरकार ना अनौब आइन में पास तो बिना अदुदा हाई से असम सरकार की खबर चंगे हारे गदी बराक तंपाक बेंगोली बहुमुदा बिलिदा सामिस बोरोलेंड बोरोलोन हाई बिलोन अबुम सिना असम सरकार की खबर खागने में अदु देखो ना yang wana aku ga hanin singna kona bidna Manipuri medium tamalapagi potudi 2019 da asam sakana katapiya adu de ko 2019 da pin mai fana tawang malik mayam ga pulaga aku gi loan sichu sarkar gi interview sing thabi kudong chaw phangladami pigedami aina asam sakar demand tawa hotel adu de hawra padege matpaling nai na koi dana tole protest tole asi khunda so koi awareness campaign tole mi koi masi koi school gi oda koi dulsaloi toga loan gi jamake awareness campaign tole koi khong asu loan gi jamake khong ngachaki kasari kunchang kunta mangada atang atang khongjang mayam koi lambi tungbai khongjang protest tole khongjang mayam changsan bi gi makha ta kuda हंड्रेड की सही से क्वाइट लाइफ पग चाहिए तेरा सामने Manipuri सिंह ताइबा मफम सिंह की क्वाइट लाइफ पग चाहिए फेब्रुआरी की तांग कुलुंग गोइदा असम सरकार ने वाले बंद लो असम की केबिनेट ना असम में लाइबा Manipuri सिंह की लोन से असम सरकार ना ऑफिशियल लोन ऑर्गेनाइजेशन लगी नहीं है ऑफिशियल लोन है जिन साइन है जिन बा थबक चंग की इंटरव्यू दा Manipuri लोन सु आवे यार गई है अदुना तना कोई ऑफिस सिंगा सरकार के ऑफिस सिंगा Manipuri लोन ना ईबा नांगा याबगी तक सु पंगिया हाइदे कोना किसी डीसी ऑफिस चलो ना कोर्ट चलो वो बंगाली अगर इंग्लिश ने एप्लीकेशन इको अदुई खुदोंग चाबदो हजि Manipuri ने इरगा इसन बया बे खुदोंग चाबा असम सरकार ना तो कि फेब्रुआरी तांग कुलुंगदा असम कैबिनेट ना वाले लौरे Manipuri लोन से one of the official language in Assam हाइबा लोन से चलना को बंकम सिंजी कासा कलिंगस हलाकंदी एंड होजाय हाइबा डिस्ट्रिक्ट मलिसिदा Manipuri यामना ताई अदु डिस्ट्रिक्ट मलिसिदा एनी ऑफिशियल की थबकता Manipuri लोन ना इबा यागने अभी मखा तरपदा मास की तांग यामना नुंगाइबो निमित अमसु ओइदि कोई सनागी मतक तंपा खुंदर माइना मास की तांग तरा दसु असम सरकार अमकसु वालेबा मनलवे Manipuri हुजु जि तमनदिबा मयक से असम की लोअर प्राइमरी थाकी तंबा होबा यागनी हैना मास की तांग तरा दा अमवाले लौबिया हाइबा मयक कुनिंग असि अकोइना तंबुरी से Manipuri चननि बाइ 2005 मसिदे चहि कुन काले अदुगी मतमगा 2005 ता Manipuri सरकार ना Manipuri बांग्ला में की OR से दिगे तममदो तोकोगा मसिदे कोक्संग गाइ मिट पाना हैना अकोगी मिति मयक से तंबा होरगदी हैना 2005 ता वरे लवे 2006 की एजुकेशन सेशन दगी क्लास 1 दगी तंबा होरे 6 दगी तमपुरा नसी 2024 बुका BA तंबया होरे मेट्रिक थाना MA तौना PhD स्कॉलर म्याम फुक्रे Manipuri अदुम को अखोई असम दा Manipuri थंगना लेबा स्टेट असम दा चही कुन की मतुंगा अखोई कुन मिकअप थोरकना अखोई जुनसी अखोई मय इसागी मय की तम तंगिन चही लिसिंग अनि हेले अखोई मय से लेजरपा अखोई मुथोगन हाइदे नोंदा लाइन पखंग लक्पाना पखंग बायना मतंगी मुथोगी मतंद लेरम मय भी अदुम मलक सिदा अखोई धर्म की करीबी तौबदी पुया मय था बगाइन तौबदी मय चिन मय था मांगे खोकले तौबदी अरोबदा अखोई अपाव मयाम मय चितलगा सागचरगा 2005 दा असम Manipuri गवर्नमेंट उथुरक मय कुनि से अखोई तम असि मतंग दा अखोई याम लाइन सु फंग नते को अखोई बरा कंपा की उमान तो मफम दे मीटिंग याम तवे याम खनन लेना याम ना खनन लेनागा अखोई सु असम सरकार दा Manipuri दा तो पोस्ट कुछ तवरसी हैना वाले लोग कादा असम सरकार दिमान तोगा खंजरकन अदु हजि ओलेबे फिल्म से
ꯑꯩꯈꯣꯏꯅ ꯉꯁꯤ OR ꯑꯁꯤ ꯗꯤꯕꯦꯠ ꯇꯝꯃꯤꯁꯦ ꯌꯥꯝ ꯀꯥꯟꯅꯗꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯇꯝꯕ ꯂꯣꯏꯔꯦꯀꯣ ꯑꯉꯥꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯄꯦ ꯗꯤꯒ꯭ꯔꯤ ꯀꯣꯂꯦꯖꯇ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯤꯗ ꯑꯗꯣ ꯃꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯥꯛꯀꯅꯤ ꯅꯨꯃꯤꯠ ꯇꯔꯥꯁꯦ ꯍꯌꯦꯡꯗꯤ 13 ꯑꯥꯒꯁꯅꯤ 13 ꯑꯥꯒꯁꯀ 15 ꯑꯥꯒꯁꯀꯤꯁꯦ ꯁꯨꯇꯤ ꯑꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3-5 ꯐꯥꯎ ꯇꯝꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ 3-4 ꯐꯥꯎ ꯇꯝꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯗꯤꯁꯤꯖꯟ ꯂꯧꯕꯤꯀꯣ ꯈꯨꯟꯒꯤ ꯏꯆꯟ ꯂꯩꯔꯕꯅꯤꯅ ꯃꯥꯒ ꯇꯥꯟꯅꯃꯤꯟꯅꯀꯣ ꯄꯨꯡ ꯀꯌꯥꯗꯒꯤ ꯇꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯀꯣ ꯑꯗꯨꯝ ꯂꯦꯞꯇꯣꯞꯄꯤꯌꯨ ꯑꯩꯈꯣꯏ ꯄꯣꯂꯤꯁꯟꯁꯨ ꯂꯩꯀꯣ ꯑꯣꯖꯥꯁꯤꯡꯕꯨꯗꯤ ꯃꯣꯏꯒꯤ ꯂꯥꯞꯄꯅꯤꯅꯀꯣ ꯆꯠꯈꯤꯅꯤ ꯄꯣꯂꯤꯁꯟꯒ ꯇꯧꯔꯒ ꯁꯣꯅꯥꯂꯤ ꯇꯧꯔꯒ ꯄꯨꯡ ꯀꯌꯥꯗ ꯇꯧꯔꯗꯤ ꯐꯒꯅꯤ ꯄꯨꯡ 4 ꯇꯧꯁꯤꯔꯥ 5 ꯇꯧꯁꯤꯔꯥ 3 ꯇꯧꯁꯤꯔꯥ ꯑꯗꯨꯝ ꯂꯦꯞꯇꯣꯞꯇꯣ ꯄꯨꯡ ꯑꯃꯈꯛꯇꯪ ꯀ꯭ꯂꯥꯁ ꯇꯧꯗꯣꯏꯅꯤ ꯌꯥꯝ ꯇꯥꯛꯄꯁꯨ ꯌꯥꯗꯦꯀꯣ ꯅꯣꯡꯃꯗ ꯃꯌꯥꯝ ꯇꯥꯛꯁꯤꯜꯂꯒ ꯑꯃ ꯈꯪꯉꯣꯏꯕ ꯄꯨꯡ ꯑꯃꯈꯛꯇꯪ ꯀ꯭ꯂꯥꯁ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯕꯣꯔꯁꯥ ꯃꯇꯝꯅꯤ ꯃꯤ ꯑꯌꯥꯝꯕ ꯂꯧꯕꯨꯛꯇ ꯂꯩꯔꯝꯕꯁꯦ ꯍꯌꯦꯡ ꯏꯀꯪ ꯊꯥ ꯂꯥꯛꯑꯀꯣ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛꯁꯨ ꯇꯧꯁꯤ ꯑꯁꯤꯗꯩ ꯍꯦꯟꯅ ꯌꯥꯝꯅ ꯁꯤ ꯁ꯭ꯀꯨꯜꯗ ꯆꯟꯗꯦꯗꯀꯣ ꯃꯥꯡꯗꯣꯛꯄꯗ ꯀꯩꯅꯣ ꯇꯧꯁꯤ ꯌꯥꯝ ꯆꯥꯎꯅ ꯐꯛ ꯊꯥꯔꯒ ꯑꯗꯨ ꯃꯈꯥꯗ ꯏꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯒ ꯖꯥꯝꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯇꯝꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯌꯥꯝꯀꯣ ꯍꯩꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯏꯁꯥꯒꯤ ꯀꯩꯅꯣ ꯃꯌꯦꯛꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯣꯏꯗꯣꯔꯤꯕ ꯑꯩꯈꯣꯏ ꯏꯆꯟꯁꯤꯒ ꯑꯩꯈꯣꯏ ꯂꯦꯡꯒꯥ ꯑꯃꯇꯪ ꯌꯥꯟꯒꯦꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯛ मास्टर नाजी लावा कोई ना मिला मासु खर चिल्ली कोई सोनाली सु माजो कॉलेज से चपनी अदुम पुंग मयांगा मतन ताना लगने या मतन तो अदुम नागिनी आइदो मयाम पुंग क्या तो दी आनी अनाम सिंह स्कूल छुट्टी थारे को युम दे चला चाक चालेगा अमुक लागा तम जा अपना पुंग मरी गायदा अदुना बन कांटा कितनी कंटिन्यू तो हो ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗꯀꯣ ꯂꯥꯏꯔꯤꯛ ꯌꯦꯜꯂꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯦꯡꯉꯝꯃꯤꯅꯦꯕꯀꯣ ꯂꯥꯏꯔꯤꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯀꯃꯥꯏꯅ ꯏꯕꯒꯤ ꯀꯃꯥꯏꯅ ꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅ ꯐꯖꯅ ꯇꯥꯛꯄꯤꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯍꯦꯛꯂꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯣꯛ ꯍꯥꯏꯕ ꯐꯪꯉꯤ ꯃꯣꯏꯒꯤ ꯍꯦꯛꯇꯅ ꯑꯁꯨꯃꯥꯏꯅ ꯉꯁꯤ ꯂꯥꯏꯁꯦ ꯂꯥꯏꯕꯛꯇꯤ ꯂꯥꯛꯄꯅꯤ ꯂꯥꯏꯕꯛꯇꯤ ꯂꯥꯛꯄꯅꯤ ꯂꯥꯏꯁꯦ ꯑꯗꯨꯅ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯑꯦꯜꯒ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯂꯒ ꯃꯥꯟꯅꯔꯅꯤ ꯕꯦꯡꯒꯣꯂꯤꯒꯤ ꯂꯒ ꯃꯥꯟꯅꯔꯅꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯄꯔꯦꯡ 3 ꯂꯩꯔꯦ ꯁꯤꯗ ꯃꯌꯥꯝꯅ ꯕꯦꯡꯒꯣꯂꯤꯒꯤꯁꯨ ꯃꯥꯒꯤ ꯄꯔꯦꯡ 5 ꯂꯩ ꯁꯝ ꯂꯥꯏ ꯂꯣꯏꯔꯒ ꯃꯊꯪꯁꯤꯅ ꯑꯣꯏꯗꯒꯤ ꯂꯥꯛꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯡꯍꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯥꯡꯒꯅꯤ ꯑꯗꯨꯗꯨꯅ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯀꯥꯟꯅꯕ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯁꯟꯕꯒꯤ ꯀꯥꯟꯅꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯖꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯈꯪꯖꯤꯜꯂꯣ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯇꯝꯁꯟꯖꯔꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤꯇꯤꯡ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯠꯅꯕ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯔꯟꯅꯤꯡꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯅꯤꯈꯛ ꯃꯅꯤꯡꯗ ꯂꯥꯛꯏꯗꯨ ꯑꯩꯈꯣꯏ ꯆꯦꯟꯕ ꯂꯣꯏꯔꯛꯄꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯔꯤ ꯑꯃꯝꯕꯗ ꯑꯦꯛꯁꯔꯁꯥꯏꯁ ꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯟꯗꯤꯔꯗꯣ ꯉꯁꯤꯗꯤ ꯊꯣꯡ ꯍꯥꯡꯉꯝꯃꯤꯀꯣ ꯀꯦꯃꯦꯔꯥ ꯅꯝꯕꯗꯨꯒ ꯇꯧꯔꯦꯅꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯣ ꯂꯍꯥꯡꯒꯩ ꯇꯧ ꯄꯣꯟꯇꯦꯕ ꯅꯠꯇꯦ ꯃꯥꯏꯁꯦ ꯉꯁꯤꯅꯦ ꯂꯥꯏ ꯊꯣꯡ ꯍꯥꯡꯕꯁꯤꯗ ꯃꯥ ꯂꯥꯏꯒꯤ ꯃꯃꯥꯡꯁꯦ ꯃꯥ ꯇꯧꯍꯧꯔꯤꯅꯤꯀꯣ ꯅꯠꯇꯦ ꯃꯤ ꯃꯥꯎꯅꯕꯅꯦ ꯃꯤ ꯃꯥꯎ ꯇꯧꯔꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯩ ꯁꯛꯅ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯅꯕ ꯆꯠꯃꯤꯟꯅꯔꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ